𝐍𝐄𝐖𝐒 𝐀𝐍𝐀𝐋𝐘𝐈𝐒 militant singna bom yauna attack chatharakhre khunja sing lanjenakhre masi akhoi headline sing da loina ma khoi paper sing khudimak da loina ma headlines oina yaurioja masi khoi May 3 2023 dagi haurakhiba khoi manipur gi thoklangliba kanglup ki irang asi gi haurakfa moiriba khoi Bishnupur district ki torbung gram panchayat ki manung channa leiriba khoi 𝐍𝐄𝐼𝐒 da ngarang se khoi pung 12 makhai dagi na khoi ahing saigi lona basida khoi bom yauna khoi khulai matik chana paiba kuki militant sing na bom yauna nongmai round kaya kapsilakpadagi khunja sing amam athengmad akhoi amam marakta khoi lanjena ba akhoi hingnena bagi damakta lanjena khri haibagi pau su yawreja masi akhoi masida lakchaning base khoja akhoi government adi chin adi akhoi irang leitre akhoi irang se leitre tap keno tawdre di haiba adubu kuki militant sing na akhoi tawrakliba thawong se akhoi kai haigani akhoi ching da khoi tamdadi khulai sing se loina mak lokhat khre amadi tam khoi ching da na kuki sing na ningkha tamna khulai paiduna makoina phong na hekta khoi maitai da khoi maitai tamna nongmai round kapsarpa bom kapsarpa si khoi masidana lo leitraba haiba sini simatang se oja samatang se oja gi modadi kamai ga thamni ga Lirin adum akoina thengnariba awaba singse dum chathariba pawdamgi manungjana posaka maninga sisu pore ibase anoba nate kuki kanu singsina terrorist habatare makoi singasina tawriba thabak sing terrorism gi thabak singa se ko hanam ka notice window gi viewers sing kai khunba thamjari khoyam wana laibagi phiba maduni security right to life ta singnaba habatare right to live with dignity da singnaba mayam singa se khoi yamna kanu oi wana leire aduga mahiroi singi puning leitadre youth singi oiba akhoi wakhalon asa akhoi eta kaiba leire parents singi guardian singi in all aspects ta akhoi gi security leite any moment any bomb to nomaina sibe aba adagi mutpa yaba gi phim da leire ko hariba se akhoi yamna cautiously akuna dil ta huba akhoi sangba matamni akoina kumai harauna chaga nuai thokpa yaba matam nati aina haribasi koi nutigi lairaga khangi kolin akoigi kanoni christian akoigi sangraba kanu singa sida akoigi christian gi oiba kanu singsida religion gi haiba tare liberation theory de yum moiraga akoina sangsal lakhiba aduga aban kanu even mayang singi oiba akoigi mi makhan khaidokpa haiba tare awang ba thaki anem ba thaki gaina khaidokpa sibu akoina apartheid hai tare maya hariba ani sina manipur gi singtam ani gi marakta akhoi kan yanglen saru da yung gi yanglen saru da horai ne telengai bagi kan safu ma khoi da pira ga lak pase asa hi lisang chit pa manipur gi demolition theory amada yumpham ore ga sathari hai ba sima khoi khangmina ba sange aduna hai ba singa sida akhoi na maji khaido ki ba tarabadi akhoi gi oiba kanuni mapum mo posatu leitraga di maset oina tawrakanda adum aseng ba tribalism gi kota khatang na tabada aseng da tribal gi phibam amada namsal laga surung da kali namjan na thambi bagi kanu masak amuk ulak pase mase ko yang hu ba sangi aduga amuksu hariba asi thona ba hona bada dangi wahang gi kanu laiba ngasai gi ngarang su kapsal e na su kapsal hayeng su kap kani hangsi su kap kani haiba posak amada adum yaraga thamba ko gi india gi oiba administrative kanu se magi process kari no haiba question na ko am kunna khang ba sangi aduga even maram laitaba reason laitaba reasoning yaw da pot amada yumpham oirakanda makhoina makhoigi demand amakak phangnaba khonabada nongmai natraga balance ngasai gi tawba miyoibagi hak khungau ba mayam singa se tawbada yahalliba itself se masi malemgi kanoda punna yengminaba nieng ama change aduna khoi stakeholder sing CSO sing lai mayam sing chinai khoi issue sing se human rights ki violations se ati yam tan tina thoi ai ba se masi se malem da khangal laga malemgi intervention su kan invite tawba change adubu aikoina masi kanani nainabada aikoina khangadabadi yamna cautiously akoi masen khara sectionna yenghouba sangi natragadi pai pun sahi lisang sina thambiramba apunma manipur phur kuntra tawtari pan taminari base masida ikoi maset makai gi wakhalon da yumpham moiraga ikoi lupkani mutkani ko aduna
Mariamda lebak mayam mutkre furuk mayam mutkre akoi su soidana mukani aduna ai ngasi pesa paire lantum leire ai na chobo wore hai mayam se ai furup sina leite matamda ai isa isu mayam do migi minai wore ga lehogani ai migi makhong onda non dharga lehogani masi yenga kanda violence minsama demand ama phangnabagi honabase masi Bharat kan laidiba system jena yaroi aduga akoi miyanggi ba iho ama sanghen matam were du thamge ko chumani oza na takpiba oza mathang akoi